ꯑꯩꯒꯤꯗ ꯆꯨ ꯂꯩꯍꯧꯔꯦꯁꯦ ꯌꯦꯡꯉꯨꯁꯦ ꯕꯥꯕꯨ ꯌꯦꯡꯉꯨ ꯁꯤꯕꯨ ꯍꯌꯦꯡ ꯊꯨꯝ ꯍꯧꯒꯠꯂꯛꯄ ꯅꯣꯏ ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯦꯕ ꯎꯃꯥꯁꯤꯗꯣ ꯊꯤꯁꯤ ꯁꯜꯂꯦꯅ ꯍꯥꯏꯗꯣꯏꯔꯕ ꯃꯍꯥꯎ ꯇꯪꯉꯤ ꯅꯨꯄꯥ ꯑꯝꯇ ꯍꯨꯛꯁꯜꯂꯨ ꯌꯦꯡꯒꯦ ꯃꯁꯥꯁꯦ ꯇꯨꯝꯃꯒ ꯍꯧꯒꯠꯂꯦ ꯍꯥꯎꯔꯦ ꯃꯁꯝ ꯃꯅꯥꯁꯦ ꯌꯥꯏ ꯌꯦꯡ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯎ ꯈꯔ ꯊꯦꯡꯉꯦ ꯒꯨꯗ ꯃꯣꯔꯅꯤꯡꯁꯦ ꯑꯗꯨꯅ ꯆꯥ ꯊꯛꯀꯦꯅ ꯇꯧꯔꯤꯅꯦꯕꯀꯣ ꯆꯥ ꯊꯛꯀꯦꯅ ꯆꯪꯉꯛꯏ ꯑꯗꯣ ꯀꯦꯇꯂꯤ ꯁꯤꯗꯩꯗ ꯑꯍꯟꯅ ꯌꯣꯟꯕ ꯑꯩꯈꯣꯏ 5 ꯊꯣꯛꯂꯛꯑꯦ ꯑꯃꯗꯤ ꯂꯩꯍꯧꯔꯦ ꯔꯨꯝꯗ ꯂꯩꯍꯧꯔꯦ ꯑꯗꯨꯝ ꯂꯣꯛ ꯈꯔ ꯆꯦꯜꯂꯦ ꯅꯥꯇꯣꯟꯒꯁꯦ ꯐꯨꯜꯂꯦ ꯉꯁꯤꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡꯁꯤꯗꯤ ꯌꯥꯎ ꯈꯔ ꯊꯦꯡꯉꯦ ꯅꯣꯡ ꯃꯪꯕꯩꯅꯦ ꯌꯥꯝ ꯇꯥꯗꯕ ꯄꯨꯡ 10 ꯇꯥꯔꯕꯅꯦ ꯑꯩꯈꯣꯏꯁꯦ ꯇꯨꯝꯕ ꯑꯗꯨꯝ ꯂꯩꯊꯣꯛꯄꯅꯦ ꯔꯨꯝꯗ ꯍꯧꯖꯤꯛꯁꯦ ꯐ꯭ꯔꯤꯅꯦꯕ ꯐ꯭ꯔꯤ ꯃꯇꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯣꯏꯅꯤꯡꯕ ꯆꯠꯍꯧꯕ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡꯅꯦꯕ ꯑꯩꯈꯣꯏꯁꯤ ꯂꯩ ꯂꯣꯗꯤꯡ ꯇꯥꯏꯃꯤꯡ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯃꯤꯅ ꯌꯥꯎ ꯊꯦꯡ ꯆꯥ ꯊꯛꯑꯦ ꯆꯥꯁꯤꯒ ꯀꯦꯇꯂꯤꯁꯤꯒ ꯌꯥꯝ ꯆꯥꯅꯩꯌꯦ ꯆꯥꯁꯦ ꯍꯥꯎꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯇꯧꯔꯦ ꯍꯩꯗꯤ ꯈꯣꯏ ꯂꯥꯛꯏꯁꯦ ꯆꯥ ꯌꯣꯜꯂꯦ ꯑꯍꯟꯁꯤꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯐꯖꯩ ꯃꯥꯏ ꯗꯨꯀꯥꯟꯅꯦ ꯆꯥꯁꯦ ꯂꯣꯏꯔꯦ ꯑꯁ ꯆꯥ ꯊꯥꯎ ꯆꯥ ꯄꯥꯏ ꯂꯥꯎꯔꯦ ꯅꯣꯏ ꯏꯕꯨꯡꯉꯣ ꯆꯥ ꯄꯥꯏꯔꯣ ꯑꯗꯨꯅ ꯆꯥ ꯊꯛꯆꯜꯂꯒꯦ ꯆꯥꯗꯤ ꯑꯁ ꯂꯣꯏꯔꯦ ꯆꯤꯅꯤꯁꯤ ꯂꯩꯍꯧꯗ꯭ꯔꯕ ꯈꯪꯗꯦ ꯁꯪꯒꯣꯝ ꯃꯅꯨꯡ ꯑꯋꯥꯠ ꯅꯝꯃꯒ ꯍꯥꯎꯋꯦ ꯆꯥꯕꯗꯤ ꯍꯥꯎꯋꯦ ꯆꯤꯅꯤ ꯌꯥꯝ ꯊꯛꯑꯦ ꯃꯥꯏꯁꯦ ꯆꯥꯗꯤ ꯒ꯭ꯂꯥꯁꯁꯦ ꯌꯥꯝ ꯄꯤꯛꯑꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯅꯣ ꯈꯪꯗꯦ ꯆꯥꯁꯤ ꯃꯍꯥꯎꯁꯤꯒꯀꯣ ꯁꯤ ꯅꯥꯀꯟꯗ ꯌꯦꯟ ꯁꯦꯝꯕ ꯑꯃ ꯂꯩꯌꯦꯕ ꯃꯅꯝꯅ ꯃꯔꯤꯔꯦ ꯍꯥꯏꯗꯤ ꯃꯣꯏ ꯀ꯭ꯋꯥꯛꯁꯦ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯀ꯭ꯋꯥꯛꯁꯦ ꯌꯥꯝ ꯊꯤꯛꯇꯦ ꯃꯣꯏ ꯃꯌꯥꯡ ꯀ꯭ꯋꯥꯛꯁꯦ ꯌꯦꯡꯉꯨꯀꯣ ꯌꯦꯔꯨꯝ ꯑꯀꯥꯏꯕꯁꯤꯅꯦꯕ ꯃꯣꯏꯅ ꯆꯥꯔꯤꯁꯦ ꯁꯤꯗ ꯌꯦꯔꯨꯝ ꯑꯃ ꯀꯥꯏꯔꯦꯕ ꯑꯁꯤ ꯀ꯭ꯋꯥꯛ 2 3ꯁꯦ ꯁꯤꯗ ꯌꯦꯔꯨꯝ ꯑꯃ ꯀꯥꯏꯌꯨꯕ꯭ꯔꯥ ꯑꯁꯤꯁꯤꯅꯦ ꯃꯣꯏ ꯆꯥ ꯂꯥꯛꯏꯁꯦ ꯆꯥꯗꯣꯏ ꯂꯨꯝꯃꯤꯅꯦ ꯆꯥꯛ ꯊꯤꯕꯅꯦ ꯑꯝꯇ ꯅꯪꯒꯤ ꯋꯥ ꯈꯜꯂꯨꯅꯦ ꯑꯃꯨꯛꯇ ꯑꯁꯤ ꯀ꯭ꯋꯥꯛꯁꯤꯅꯦꯕ ꯁꯤꯗꯩ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯕ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅꯀꯣ ꯔꯨꯝꯗꯕꯨꯗꯤ ꯂꯥꯛꯑꯅꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯄꯅꯤꯗ ꯑꯩꯈꯣꯏꯁꯦ ꯖꯒꯥꯁꯦ ꯀꯣꯏꯔꯦꯗꯅ ꯈꯔ ꯅꯥꯟꯕ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯃꯣꯏ ꯖꯒꯥꯁꯦ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯃꯔꯤ ꯑꯗꯒꯤ ꯌꯦꯟꯖꯥꯡ ꯃꯍꯤꯀꯣ ꯃꯣꯏ ꯒ꯭ꯔꯦꯚꯤꯀꯣ ꯑꯃ ꯃꯍꯥꯎ ꯇꯪꯉꯤ ꯅꯨꯄꯥ ꯑꯝꯇ ꯍꯨꯛꯁꯜꯂꯨ ꯌꯦꯡꯒꯦ ꯃꯁꯥꯁꯦ ꯇꯨꯝꯃꯒ ꯍꯧꯒꯠꯂꯦ ꯍꯥꯎꯔꯦ ꯃꯁꯝ ꯃꯅꯥꯁꯦ ꯌꯥꯏ ꯌꯦꯡ ꯌꯥꯗ꯭ꯔꯦ ꯅꯪ ꯆꯥꯏꯔꯣ ꯍꯥꯏꯔꯣ ꯑꯩ ꯈꯣꯡꯍꯥꯝꯨꯏꯌꯦ ꯕꯥꯔꯨꯝ ꯆꯪꯉꯨꯁꯦ ꯑꯩꯈꯣꯏ ꯍꯦꯡꯀꯣꯛꯁꯦ ꯂꯩꯔꯦ ꯃꯥꯅ ꯅꯨꯡꯁꯤꯕꯩ ꯆꯥꯡꯁꯦ ꯌꯦꯡꯉꯣ ꯑꯩ ꯐꯃꯨꯡꯗꯅꯦ ꯃꯥ ꯆꯥꯛꯁꯦ ꯊꯝꯖꯤꯜꯂꯤꯁꯦ ꯁꯣꯏꯗꯅ ꯍꯩꯗꯣꯛꯑꯗꯤ ꯇꯨꯝꯃꯅꯤ ꯍꯣꯔꯦꯟ ꯐꯃꯨꯡꯁꯦ ꯌꯦꯡꯉꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯁꯦ ꯉꯧꯔꯣꯛ ꯉꯧꯕꯅꯦꯕ ꯁꯤꯗꯒ ꯆꯨꯔꯗꯤ ꯂꯣꯏꯔꯦ ꯐꯖꯔꯅꯤ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯂꯣꯏꯔꯦꯍꯦ ꯍꯥꯏꯁꯤꯅꯤ ꯁꯤꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦꯀꯣ ꯃꯥꯏꯒꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅꯕꯖꯥꯠꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯆꯥꯕ ꯍꯥꯏꯁꯦ ꯕꯥꯕꯨꯁꯦ ꯑꯝꯇ ꯍꯨꯁꯦ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯕꯥꯕꯨ ꯎꯀꯛꯇꯣ ꯅꯠꯇꯦ ꯁꯦ ꯆꯥꯎꯕ ꯑꯃ ꯐꯖꯔꯦ ꯍꯥꯎꯕ꯭ꯔꯣ ꯁꯦ ꯄ꯭ꯔꯦꯝ ꯑꯝꯇ ꯂꯪꯖꯜꯂꯣ ꯌꯦꯡꯒꯦ ꯑꯝꯇ ꯂꯪꯖꯜꯂꯣ ꯐꯖꯕ ꯆꯥꯃꯁ ꯑꯝꯇ ꯑꯗꯨꯒ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯍꯥꯎꯕ꯭ꯔꯣ ꯑꯗꯣ ꯃꯣꯏ ꯑꯍꯨꯝ ꯑꯃꯁꯨ ꯐꯝꯃꯦ ꯖꯒꯥꯁꯦ ꯅꯪ ꯐꯣꯟꯗ ꯏꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯣ ꯑꯣ ꯌꯥꯗꯣ ꯆꯪꯉꯣ ꯑꯗꯨ ꯅꯪ ꯌꯥꯗꯣ ꯐꯖꯩ ꯑꯗꯨꯗꯤ ꯕꯤꯀꯥꯁ ꯅꯪꯅ ꯀꯩꯗꯧꯔꯤꯕ ꯑꯥ ꯀꯥꯆꯤꯟꯗꯨꯗ ꯅꯥꯕ ꯑꯇꯣꯝꯕꯤ ꯃꯆꯥꯗꯨꯅ ꯁꯤ ꯉꯥꯡꯁꯤꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯆꯥꯔꯣꯏ ꯑꯩ ꯆꯥꯗ꯭ꯔꯤꯕꯀꯣ ꯑꯩ ꯁꯔꯨꯛꯁꯦ ꯂꯩꯔꯦ ꯑꯩ ꯁꯔꯨꯛꯁꯦ ꯑꯃꯨꯛ ꯇꯧꯁꯦ ꯑꯩꯒꯤ ꯇꯥꯏꯃꯤꯡ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯇꯧꯁꯜꯂꯛꯀꯦ ꯍꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯄꯔꯥꯊꯥ ꯑꯣꯏ ꯆꯥꯔꯦ ꯊꯥꯎ ꯃꯍꯤ ꯑꯣꯏꯔꯝꯃꯣꯏꯍꯦ ꯊꯥꯎ ꯃꯍꯤ ꯅꯠꯇꯦ ꯑꯣ ꯃꯣꯏꯁꯦ ꯖꯤꯔꯣꯡꯒ ꯌꯥꯎꯋꯦꯕꯀꯣ ꯖꯤꯔꯨꯝ ꯑꯃ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯥꯏ ꯃꯣꯏ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦ ꯃꯣꯏꯁꯤ ꯍꯣꯇꯦꯜꯁꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯍꯣꯇꯦꯜꯁꯤꯒꯤ ꯄ꯭ꯔꯗꯛ ꯍꯥꯏꯇꯥꯔꯦ ꯁꯤꯟꯖꯪꯗ ꯑꯩ ꯀꯦꯕꯥꯁꯦ ꯃꯣꯏ ꯍꯣꯇꯦꯜꯁꯤꯒꯤ ꯑꯣꯔꯗꯔ ꯇꯧꯔ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯀꯤꯂꯣ ꯍꯥꯏꯔ ꯆꯥꯁꯜꯂ ꯏꯀꯥꯏꯗ ꯇꯧꯅ ꯆꯥꯁꯜꯂ ꯅꯪ ꯏꯟꯖꯥꯡ ꯍꯥꯎꯋꯦ ꯌꯥꯏ ꯆꯤꯁ ꯍꯥꯞꯄꯗꯨꯅ ꯍꯥꯏꯇꯥꯔꯦ ꯅꯪ ꯇꯟꯕꯗꯤ ꯋꯥꯠꯇꯣ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯇꯩꯒꯤ ꯆꯥꯛꯈꯥꯎꯕ ꯍꯥꯏꯔꯦꯗꯅ ꯑꯗꯨ ꯇꯧꯋꯦ
Đây tại không mặc khát. gì đúng không Ít thầu thì cô còn là nữa. mấy cái Đây tập cái thằng thầu cũng được. cái này chỉ đúng trăm mà sao má nó mất như vậy người vậy Nhiều người sinh ra rồi. đó Thì cái mô mình vậy cũng được. ở đây không cái đời dòng ra mày ai à mày ai Sao người cái đâu bây giờ thôi. ya xem sẽ tới rồi giờ hospital da chalaga maya melu da ya rồi sir phaba ja Nanti mau di kereta tu maya ada pun kerja plastik yang boleh hajam dah. ada to pari ngo hapo do ingam me ma do adu ha pro para ne mai maya Nggak sih dia kan, sih dia kan, perlu itu ada. ya itu napoi po adu posa Malah apa? Babu, cái nào sao sao đúng Ngô không? còn cái cây thôi. Chuyện làm nhau à? Chuyện làm nhau ấy à? Không bây giờ chuyện cái gì mấy gì biani vậy mà, từ cái anh ta biani này cái gì luông cũng bắt tu, cái này luông nhau đấy, để cái gì đan xin cái đây nè, đúng mà làm hấp vậy mà, đúng là jirum ngắt ngay đấy, đúng là jirum gì, lâu khá là sẽ lagi. Video lebih kayak desa, baik, kau baik, itu sendiri. Ya bang sini satu aja satu kali aku baca lah. Jadi itu hope. Kalau macam dijaga lagi dia. Ayo jangan lu dah. Ayo Sing cái dao đi bà, bao nhiêu dao đấy? Vừa đấy bà bui cái dao đấy, bắt tắc bắt thú đó bà này. Lagi sedikit lagi. Cái nào tiền của ta sao lên bên đó là phải sao đi này? Ta sao lùi nói không có dài ra ta bà. Jadi sekarang. Hầu nó màn rồi, anh em mang gần vào cái hấp dẫn mình này vậy nè. Đấy, ama juga badam thì mà thác ra đi chứ. Ông bảo sao vậy ta ra đây, ngã đâu gấu tao bay ta đây. Nó pa muka ngã, ai vậy cái cái tàu rồi đó. Ya deh. Nggak ada yang tiền nó tadi aku pat ambil berarti par. Nang pat. Tiền dapat ambil. Leo vậy, xin cả tao thôi là thấy pa rồi lắm mà. Priam cái sang cực chứ. Bây lâu ai chứ. Bạn ấy pa ra thì tắc cái vậy ta này, tu cái sai gì là thì sang cái thả nó thầm biếng vậy ta nụ gì bị thế nào. Sang các bệnh đau nó sẽ lấy đấy. Masa mami kang dia lo. Mari bisa kena makan ni. Curah aku rồi. Apa koi ni tu jadi. Yare. Lagi tu lah. Adagi mana samkak pada singgara madum yauro kani selai de singgara tu na. Masa mami kang dia lo. Kayak gitu ni. Apa koi ni ada dengan apa nama? Mai sampai tak pukan lagi thara ida tu ni. Singgam mai saja. Pun tapi mai. Dia beri am lagi bagai ni mai. Ngara curah aku lontau gitu. Yang mah hije, cabi dire ba. Ai na hadi, na sa ki kalau mempai lo tu mempak angu betul kagak hajen berarti kai ke sini ai na ni. Ya. Aduh, na hai duong lo ba, nangi mempak ma pa tu hai yo ba, nang phong ma pa tu mempak tu hai yo ba. Lạc thế này. Tham quân tu da lupa quân lắm lo xem mấy euro này ba. Dia beli dia lupa sangkut nih, lupa kun dia mau lu sama ini ada macam kai je. Ai game kan dia ini malah yang pusat pepatah tu sampai mau kata ngapa ba. Khong apa ya? Ai jual apa nih? Nang jual apa nih? Không đi. Sao đấy? Phóng cái trả ra ở đây mà ngay thầm mầm bagi. Lần gì mà qua na vậy trả ra nhau như nào, tung an lấy na vậy trả ra rồi. Ai đi trả ra tụi tang đi có tung an lấy bên đi qua. Qua lấy bên hấp đi qua trả ra mà cuộc to. Lagi itu lagi ya, apa itu lagi aja. Xí bữa kia mấy tục thô rồi. Xí bữa ngày với quay ai đi vậy đâu chứ nào. Ayo tu bisa saja bang. Nó thì xí bữa ngày với ông quay và nó tận bà. Khá là chúng cha chúng ngày gì hả? Xí bữa ngày này, sao mà xí bữa ngày quá đi nó cầm tôi đi cả đang. Xí bữa ngày đây xí sao tốt નહીં rồi chứ. Anh hai rồi. Coi sao luôn đi rồi. Anh hai rồi xí cái miếng này ni ada. Sát thuốc khe, bù sắc khe. Với thằng tụi mẹ tụi mấy tụi cái nó sẵn ngày vậy gì? Ấy đây này, ấy nó nó thành luôn là thả đất vào đó ấy này, dù đi phóng ra. Hỏi rằng mày liền mà tôi phóng đi một phát phải ngô thấy chưa rồi này ấy tôi tàu bay ấy nó chú leo đấy chứ không chứ mà bây giờ một xíu hay tôi bảo con nó hay bị cái này mà mà gì tôi thi chỉ xét liền hay cái rồi mà đấy chứ ấy
ꯑꯩ ꯐꯪꯗꯣ ꯊꯥꯡꯒꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯅꯕꯗ ꯌꯦꯡꯉꯣ ꯇꯧꯔ ꯌꯦꯡꯉꯣ ꯆꯨꯍꯧꯔꯦꯕꯁꯦ ꯃꯔꯨ ꯀꯣꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯖꯠ ꯗꯥꯕꯤ ꯃꯥꯡꯉꯦ ꯌꯦꯡꯉꯣ ꯊꯨꯠꯁꯦ ꯇꯩ ꯂꯩꯍꯧꯔꯦ ꯁꯤꯗꯩꯗ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯎꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯦꯝꯕ ꯋꯥꯅꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯌꯥꯝ ꯄꯥꯏꯔ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯅꯠꯇꯦꯕ ꯄꯩꯁꯥ ꯇꯥꯟꯕ ꯂꯥꯛꯏꯅꯦꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯍꯩꯕ ꯃꯍꯩ ꯈꯔꯁꯤꯒꯤꯀꯣ ꯑꯩꯈꯣই ꯃꯤꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯩꯀꯥ ꯆꯠꯄꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ